मियोइब ओइना पोकलगा ngasiगी taibang khongchatchida ningjaba khudimak loina thungkiba mibu ngasiगी taibang sida leiramgadra mikup kharadang oirabasu masada awaba phawdaba mibu ngasiगी punsi sida leiramgadra ne mase kaidungda lifam thokte oibasu oiroi miyoibagi punsida khwaidiki waba langtaknaba masada awaba kayabu khangba ngamjadaba matang haibase inkhalakkwa matangda hek thokalli maru oina sahi 12 dagina sahi 10 phawagi manungda asiguma thodoksin tattana thoktaba natte thodoksin asigi manungda lamngan basu amani karigi oidiba inkhalakkwa class 10 karukka matam amadani mahaksu khangaudaba nuksibagi nongnei amada lupkhibado lamngan ba class 9 gi exam loirba matungda class 10 tamba horakpada yumgi miyoisingna mahakpu imphanda tuition center amada yahonki lamnganba ka hena langma pamjaba nipa macha amani mamanaba singa punbada nokheba langduna mi laknaba kaya tattana tawba nipani adubu mahak nisa chaduna ngausina kiba nipa amada natte mahakna phana langurabasu makhoigi tuition center aduda daina kaubi nupi amabu urubadagini mahakna yamna nauna nuksibagi kallaba ithak amada tawba horakibado mahakna dainabu nuksiba tarabasu dainada mahakna kari wahai hairaga mahakna ibu nuksibagani magi mamangda aigi karamba mawang mataw utkani haiba mahak kaidonungda khangkite mahakki thamoidadi dainabu asukki matik nuksijabadi phawki lamnganbana dainadi yengliba khalliba khudimak dainanasu loina uki adubu mapunsida nupa koinabagi wakhan phawdriba dainana thoina hena su khalude dainana larik lasuda hena thawai yaujai larik lasuda hena puning chang aduba lamnganbana langbada pamjarakhiba nipa machani kayada khenariba makhoi anigi mawongse lamnganbagi mawong aduda mamanabi kayana dainada hek phagi saduna laknaba kaya tawbiki makhoina adumna torakpadini dainada hena sauningma pokhalliba adubu lamnganbabu tasengna dainana nungsidrabra haibasu nungsidabadi natte mahakna langba nokheba kaya aduda dainana hainajadabani kariguma matamda mahakna lamnganbabu lairik panaba pautak pibiba ka hena langdanaba kaya haikibani dainagi adugumba wahai adudani lamnganbadi mabu nuksibirakwa male habagi wakhanda hena haraujakhiba nongmadi lamnganbana magi thamoigi warol pumba khanganlage haiduna mamanabagi kuthangda dainada chithi ama yahollami chithi adugi pakhum ngaibada lamnganba kayada wajakhiba matam khara leiraga dainagi pakhum lakpada lamnganba hen haraujakhibani adubu pakhum aduba parba matungdadi lamnganbagi thamoida awaba thamoi sokpa kaya taptana phaurakibani warol aduda lamnganbabu tasengna nuksidrabara haibadusu natlamde mahakpu phahaningba lairik pahaningba mamanaba kayaga nokhedana leheningdaba warol kaya amsu yauri karigumba matang amadasu mahakna lamnganbabu nuksibagi warol kaya amsu piri mahakna lamnganbabu class 10 loiraba matungda khangna ningbagi apamba kaya amsu warol asida chupalli asigumba gyan tadaba warol kaya dainana tharakpasida lamnganba henna awaba phawki matungdasu amuk hanna chithi tharakanu haibagi waron su palai mamanabi kayadasu paujelakanu haidunasu dainana khara saibagi matang kharasu yaurai lamnganba warol singase loina parba matungda mahak henna wakibani dainagi wakhandi mahakna kaidonungda kawbu ngamkide adubu nupi amada karamba wahai haijaraga
ꯑꯩꯒꯤ ꯀꯔꯝꯕ ꯃꯑꯣꯡ ꯎꯠꯂꯒ ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯂꯝꯉꯥꯟꯕꯗ ꯀꯩꯗꯧꯅꯨꯡꯗ ꯈꯪꯂꯝꯗꯦ꯫ ꯉꯁꯤꯗꯤ ꯗꯥꯏꯅꯥꯕꯨ ꯐꯅꯌꯥꯝꯅ ꯅꯨꯡꯁꯤꯕ ꯇꯥꯔꯕꯁꯨ ꯃꯈꯣꯏꯒꯤ ꯇ꯭ꯌꯨꯁꯟ ꯕꯦꯆ ꯑꯁꯤꯅ ꯂꯣꯏꯈꯤꯕꯗꯒꯤ ꯃꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯎꯅꯗꯕ ꯇꯥꯈꯤ꯫ ꯃꯈꯣꯏꯅ ꯐꯤꯌꯔꯋꯦꯜ ꯃꯌꯥ ꯌꯧꯔ ꯐꯥꯎꯕꯗ ꯗꯥꯏꯅꯥꯒꯤ ꯅꯨꯡꯁꯤꯕꯒꯤ ꯄꯥꯎꯈꯨꯝ ꯑꯃ ꯐꯥꯎꯕꯗꯤ ꯂꯝꯉꯥꯟꯕꯗ ꯈꯛ ꯄꯤꯈꯤꯔꯝꯗꯦ꯫ ꯂꯝꯉꯥꯟꯕ ꯑꯃꯗꯤ ꯗꯥꯏꯅꯥ ꯑꯃꯨꯛ ꯍꯟꯅ ꯎꯅꯈꯤꯗ꯭ꯔꯦ꯫ ꯀ꯭ꯂꯥꯁ 10ꯒꯤ ꯑꯦꯛꯖꯥꯝꯁꯨ ꯊꯥꯈ꯭ꯔꯦ꯫ ꯂꯝꯉꯥꯟꯕꯗꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯊꯥꯖꯔꯤ ꯗꯥꯏꯅꯥꯅ ꯃꯥꯕꯨ ꯀ꯭ꯂꯥꯁ 10 ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯨꯡꯁꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯗ ꯃꯁꯥꯗ ꯌꯥꯝꯅ ꯆꯦꯠꯅ ꯊꯥꯖꯕ ꯊꯝꯖꯔꯤ꯫ ꯅꯣꯡꯃꯗꯤ ꯗꯥꯏꯅꯥꯕꯨ ꯅꯨꯡꯁꯤꯕꯅ ꯂꯩꯐꯝ ꯈꯪꯗ꯭ꯔꯕ ꯂꯝꯉꯥꯟꯕ ꯗꯥꯏꯅꯥꯅ ꯂꯩꯔꯤꯕ ꯂꯝ ꯃꯌꯥꯡ ꯏꯝꯐꯥꯜꯗ ꯗꯥꯏꯅꯥꯕꯨ ꯊꯤꯕ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯅ ꯑꯃꯨꯛ ꯐꯥꯎꯕ ꯃꯌꯥꯡ ꯏꯝꯐꯥꯜ ꯆꯠꯇꯕ ꯇꯥꯔꯕꯁꯨ ꯃꯌꯥꯡ ꯏꯝꯐꯥꯜ ꯌꯧꯕ ꯒꯥꯔꯤ ꯑꯃꯗ ꯇꯣꯡꯗꯨꯅ ꯗꯥꯏꯅꯥꯕꯨ ꯊꯤꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯗꯥꯏꯅꯥꯕꯨ ꯃꯍꯥꯛꯅ ꯊꯤꯖꯩ ꯍꯥꯏꯕꯗꯨ ꯃꯉꯥꯏ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯗꯥꯏꯅꯥꯕꯨ ꯎꯅꯕ ꯅꯠꯇ꯭ꯔꯒ ꯊꯦꯡꯅꯕ ꯐꯪꯈꯤꯗꯦ꯫ ꯈꯥꯡꯕ ꯀꯟꯕ, ꯅꯤꯡꯈꯤꯕꯗ ꯍꯣꯡꯈꯤꯗꯕ ꯂꯝꯉꯥꯟꯕꯅꯤ꯫ ꯗꯥꯏꯅꯥꯕꯨ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯃꯍꯥꯛ ꯌꯨꯝꯗ ꯈꯛ ꯍꯟꯈꯤꯗꯦ꯫ ꯈꯪꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯀꯅꯥꯁꯨ ꯂꯩꯇꯕ ꯃꯐꯝ ꯑꯗꯨꯗ ꯗꯥꯏꯅꯥꯕꯨ ꯊꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ 2 ꯁꯨꯔꯦ ꯂꯝꯉꯥꯟꯕꯅ ꯂꯩꯔꯛꯄ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅ ꯃꯤꯒꯤ ꯀ꯭ꯂꯕ ꯋꯦꯇꯤꯡ ꯁꯦꯠꯇ ꯑꯍꯤꯡ ꯌꯥꯏꯔꯦꯛꯇꯨꯅ ꯈꯥꯡꯂꯤꯕ꯫ ꯃꯍꯥꯛꯅ ꯗꯥꯏꯅꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯅ ꯊꯤꯖꯔꯤꯕ, ꯃꯍꯥꯛꯅ ꯋꯥꯔꯤꯕ ꯑꯁꯨꯝꯅ ꯗꯥꯏꯅꯥꯅꯗꯤ ꯃꯍꯥꯛꯄꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯈꯜꯂꯝꯒꯗ꯭ꯔꯥ? ꯃꯈꯨꯠꯇ ꯌꯥꯎꯖꯔꯝꯕ ꯄꯩꯁꯥ ꯈꯔ ꯑꯗꯨꯁꯨ ꯅꯨꯃꯤꯠ 2-3 ꯂꯩꯔꯛꯄꯗ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯂꯝꯉꯥꯟꯕꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯂꯝꯉꯥꯟꯕ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯅꯔꯛꯈꯤ꯫ ꯂꯝꯉꯥꯟꯕꯁꯨ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯗꯥꯏꯅꯥ ꯊꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯥ ꯃꯔꯛ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯄꯗ ꯃꯁꯥꯗ ꯂꯥꯏꯍꯧ ꯀꯌꯥ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯤꯡꯍꯟꯅꯕ ꯇꯧꯗꯅ ꯗꯥꯏꯅꯥꯕꯨ ꯐꯪꯅꯕꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝ ꯈꯨꯗꯤꯡ ꯂꯩꯀꯥꯏ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯗꯥꯏꯅꯥꯕꯨ ꯊꯤꯔꯤ꯫ ꯀꯔꯤꯝꯇ ꯆꯥꯔꯛꯇꯕꯅ ꯄꯠꯊꯔꯕ ꯂꯝꯉꯥꯟꯕ ꯉꯁꯤꯗꯤ ꯂꯥꯏꯍꯧ ꯀꯌꯥ ꯇꯧꯔꯛꯇꯨꯅ ꯃꯁꯥꯗ ꯑꯅꯥꯕ ꯑꯣꯏꯔꯛꯈꯤ꯫ ꯅꯣꯡꯃꯗꯤ ꯑꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯃꯁꯥꯗ ꯈꯪꯍꯧꯗꯅ ꯂꯦꯛꯊꯔꯛꯇꯨꯅ ꯂꯝꯉꯥꯟꯕ ꯋꯦꯇꯤꯡ ꯁꯦꯠ ꯑꯃꯒꯤ ꯃꯌꯥꯗ ꯇꯥꯗꯨꯅ ꯂꯩꯈꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯀꯅꯥꯅꯣ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯇꯥꯔꯝꯂꯦ ꯍꯥꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯤꯈꯤ꯫ ꯈꯕꯔꯗ ꯍꯥꯞꯇꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯩꯔꯝꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯀꯌꯥ ꯌꯧꯅꯔꯛꯈꯤ꯫ ꯂꯝꯉꯥꯟꯕꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯥꯎ ꯑꯗꯨ ꯇꯥꯕꯗꯒꯤ ꯂꯝꯉꯥꯟꯕꯕꯨ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯂꯧꯕ ꯂꯥꯛꯈꯤ꯫ ꯅꯨꯡꯁꯤꯕꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯂꯥꯛꯈꯤꯕ ꯂꯝꯉꯥꯟꯕ ꯃꯁꯥꯗ ꯆꯩꯅꯥ ꯀꯌꯥꯃꯔꯨꯝ ꯐꯪꯖꯈꯤ꯫ ꯑꯗꯨꯕꯨ ꯗꯥꯏꯅꯥꯕꯨꯗꯤ ꯃꯍꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯈꯛ ꯊꯦꯡꯅꯈꯤꯗꯦ꯫ ꯉꯁꯤꯗꯤ ꯆꯍꯤ 2 ꯍꯧꯖꯤꯜꯂꯛꯂꯦ꯫ ꯂꯝꯉꯥꯟꯕ ꯀ꯭ꯂꯥꯁ 12 ꯇꯝꯂꯦ꯫ ꯑꯗꯨꯕꯨ ꯗꯥꯏꯅꯥꯒꯤ ꯃꯋꯥ ꯃꯄꯥꯎꯗꯤ ꯃꯍꯥꯛ ꯀꯩꯗꯧꯅꯨꯡꯗ ꯇꯥꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯗꯥꯏꯅꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯅ ꯃꯍꯥꯛ ꯗꯥꯏꯅꯥꯒꯤ ꯋꯥꯈꯜ ꯀꯩꯗꯧꯅꯨꯡꯗ ꯈꯛ ꯀꯥꯎꯕ ꯉꯝꯈꯤꯗꯦ꯫ ꯗꯥꯏꯅꯥꯅ ꯃꯍꯥꯛꯄꯨ ꯂꯥꯡꯍꯟꯅꯤꯡꯗꯕ, ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯤꯡꯕ ꯀꯌꯥ ꯑꯗꯣ ꯃꯍꯥꯛ ꯇꯞꯅ ꯇꯞꯅ ꯁꯦꯝꯗꯣꯛꯈꯤ꯫ ꯃꯍꯥꯛ ꯉꯁꯤꯗꯤ ꯃꯌꯥꯝ ꯃꯔꯛꯇ ꯇꯤꯟꯕ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯊꯋꯥꯏ ꯌꯥꯎꯔꯛꯄ, ꯒ꯭ꯌꯥꯟ ꯇꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯗꯥꯏꯅꯥꯅ ꯐꯅ ꯍꯥꯏꯕꯤꯔꯝꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯗꯥꯏꯅꯥꯅ ꯂꯦꯞꯂꯗꯕꯅ ꯃꯍꯥꯛ ꯉꯁꯤ ꯐꯥꯎꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯑꯣꯏꯅꯤ ꯑꯣꯏꯔꯣꯏ ꯈꯪꯗ꯭ꯔꯤꯕ ꯅꯨꯡꯁꯤꯕ ꯑꯃꯒꯤꯗꯃꯛꯇ ꯂꯝꯉꯥꯟꯕꯗꯤ ꯉꯁꯤ ꯐꯥꯎꯕ ꯗꯥꯏꯅꯥꯒꯤ ꯋꯥꯈꯜꯗ ꯑꯗꯨꯃꯛ ꯍꯤꯡꯂꯤ꯫ ꯃꯍꯥꯛꯅ ꯊꯥꯖꯔꯤ ꯗꯥꯏꯅꯥꯅ ꯑꯩꯕꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯆꯤꯊꯤ ꯊꯥꯕꯤꯔꯛꯀꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛꯀꯤ ꯅꯣꯡꯗꯝꯅꯤ, ꯌꯦꯡꯕ ꯇꯥꯕꯅꯤ꯫ ꯗꯥꯏꯅꯥ, ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯂꯝꯉꯥꯟꯕꯕꯨ ꯅꯨꯡꯁꯤꯕꯤꯕ ꯇꯥꯔꯕꯗꯤ ꯂꯝꯉꯥꯟꯕꯕꯨ ꯑꯃꯨꯛꯇꯪ ꯎꯅꯕꯤꯌꯨ, ꯃꯉꯣꯟꯗ ꯆꯤꯊꯤ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯊꯥꯕꯤꯌꯨ꯫ ꯂꯝꯉꯥꯟꯕ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗ꯭ꯔꯕꯅꯤ, ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯤ꯫